अहानबदा मरुओइबा पाउसिंग पिजरी ngarang numitang pung 10:40 taba adwaida jiribamda leiba PWD guest house manungdagi security force na kapthorpa nongmai maru amana panbadagi miyoi ama laikhidre amana sokle Kuki khutlai paiba singna phakiba tagi thiba khangdana lairakhibe laisram haitombi ke hakchang oiramgani haina chingnaba ama barak turelgi nonggaidagi fangle Jiribangi micham hatpada chenaba SSP combat sanjenbam nectar khudakta thabak tagi terminate tawgadabani amate logi matung inna cherak pi chikadabani haina community na lengakta taksilakli Amade miyamna yaifagani hairabate Congress Party ke MLA manga mak resign tawnaba sem saduna leire haina CLP ke leader Okram Ibobina phongdorakli